Pilgi tang taraga ni pana ayuk phong bose phongra Manipur top channel dagi paw khotang update pizage mayam loi phuk taminasi singbu singnarabadi test tawba yaragani hana covid-19 gi test tawbada laifam thokpa layong suna laitrabadi test tawramdaba adu haujikti singbu singnarabadi test tawbagi khudong sabat lairagani hairi official gi oiba pawgi likhun amagi matung ina covid-19 laisat ki asengba ama khangba ngamnaba health department na lehau horaba amasum lokpu thunglabadi laisat asigi test tawthoknaba government na lepnakhre singbu singnarabadi test tawnabaga mari lainana sample hapnaba virus transport medium BTM su laire health department ki phangbo official gi oiba pawgi likhun amagi matung ina test tawgodoriba miyoidu hospital puraktana district gi sample lauraga test tawnabagi thabak haure amadi testing kit su masing yamna puraklagani haiba wafam thamlakle sample sing asi test tawnabagi BTM lising manga state asida yaorakle haina palladuna pawgi likhun absina hai haujikti lok thunglaba amadi lehau haurabadi laisat asigi test tawgodabani hairi miyoi aduna covid-19 na sokalaba lamsingda Satluba natragana satludabagi wafam su lairaroi panba yabadi haujik maki oinadi laisat asigi test tawribasi miyoi dugi travel history ge loinana layong yenglaga tawbani haina su pausi asina phungdorogli aduga atopa maru oiba paw amanamo Isel Express pausi gi editor publisher amasung printer gi mathakta FIR lakhotkre Impal numit khudingi ayukta phongba pausi Isel Express ki editor publisher amasung advertisement ama haplubagi matangda Porompat Police Station FIR ama lakhotkre amaromda Manipur State Commission for Women asu advertisement adubo hablakhiba mapa commission na lakna ba khangankre thajaba yaba maphamdagi phangba pawna hai pausi asigi editor publisher amasum printer khakta natana hata khola da leiba MD Iqbal Hussein MD Rahamdajan Begum gi mathakta su chapmana ba FIR 73 of 4 2020 PRT PS amal lakhotkre makhoi gi mathakta IPC gi section 153 of B 505 of 2 506 509 501 502 120 of B 34 IPC gi makhada maral siri pausi sigi ahan malamai phongba advertisement aduda mapa anina masanu pibu sathina tathi tawoiba amasum phatanungda thoknaba atamnana sinbigi wafam kyamarum yauri wafam singadu riot thonganaba sinmani miyoi adubu sinanaba kihanmani nupi oibigi ikai khunaba manghanmani state asigi miyambu lana lamjingmani criminal gi laktunabani haibana singba maral singsi haina FIR asida palli amaromda hekpok saba masabu athiba wahi wata sajinaduna sai thangkiba mapa Manipur State Commission for Women ka khotkre commission na thadorok postarol amana hai imphal ngasi phongkiba pausi amagi advertisement kalam de hekpok saba masanu pibu apokpa amadi apokpi na sikre haina laurabani napunsigi nungaiba masak khangdaba oiyu amadi namitta nasa uba phangdaba oiyu haibana singba athiba wahi wata sajinaduna sai thangduna saikibane wafam aduga mari lainana hairiba masanapi aduna Manipur Commission for Women da complaint ama tharakhibane loinana commission aduna case ama register tawkhibaga loinana tha asigi kunga mathogi ayuk pung 13 taba matamda commission da lakadabani haina somon takhre hairiba nupi adugi apokpa amadi apokpi adu Impal East district ki hata kholadagi MD Iqbal Hussein amadi apokpi adugi mamingna MD Rahamdajan Begum ni haina paw aduna makhatana phungdorakli Mapan gi maru oiba pawda huran mani singnaba ahum Maharashtra da hatkre Maharashtra gi Palghar district ta khunja khutpu amana miyoi ahum bu huran mani singnabadagi makhoi gi car dagi singthoklaga phuraga hatkre haina police na irai numita phungdokre tamthiraba thawdu adu sagol sen gi numidang pung mapan gi minute 10 gi marakta thokhibani haina Kasa police station inspector Anandarao Kalena haiki Police na thawdu aduga mari leinana miyoi sama hena fakhre Mumbai dagi car amada lakhiba miyoi ahum adugi haksang sing Palghar da leiba government hospital da postmortem gi damak thakre makhoi gi gari adu gasin salai khun manakta mafam dugi khunja singna dabadi khanbel road ta khamki aduga makhoi bukar adudagi singthoki amasu makhoi huran basing oigani chaina singnabadagi nung amasum atai pot singna khut thaki ahing nungyagi matam adu waida thawdu adugi maramda khanglakiba police na mafam aduda sangsinki amasung ahum adu siraga taaduna lairamba makhoigi car adu thina atek akai thoklamba thengnaki haina police official aduna haiki topa maru oiba paw amanamu sahi asida covid-19 dagi Africa da chawrakna miyoi lak ahum siba uraba yai Imperial College London gi modeling palladuna anaoba report amagi matung ina khwaidagi hena kupna yengsilabada Africa na COVID-19 dagi miyoi lak ahum siba uraba yai hairi aduga virus asigi mayokta thingnaba karimata hotnadaba khwaidagi thina phataba phibam gi makhada Africa da mi million 3.3 siraba yai amasum mi billion 1.2 naraba yai haina UN Economic Commission for Africa na puthokpa report aduna hairi
ख्वाइदगी फजन सेनरब फिबमगी मखादा अकनब सोशल डिस्टेंसिंग तौरब फावदा कंटिनेंट असिना मियोय मिलियन 122 हेन नाबगी फिबम उरब याय हाइना रिपोर्ट अदुना हाइरी लाइसेट असिगी फिबम खुदिमक्ता अफ्रीका की फाव अमसुम फंथदब वाटप हेल्थ सिस्टम सिंग नमहतखिगनी हाइना एक्सपर्ट सिंग वार्निंग तौरी ngasi irai numit फावबगी ओइना कंटिनेंट असिदा वायरस असिना नाब मियोय लिसिंग तरागनी पान हेना लाइरे अदुबो पेंडेमिक असिदा अफ्रीका ना यूरोप तगी सयोल कया कोली अमसुम हेनगलकपगी सांग अदु यूएस का मानना मिपाइनिंगाइनी हाइना एक्सपर्ट सिंग फोंदोरकली अतोपा मरु ओइबा पाव अमनमु मयुम माइकै लेतबा तबलिक जमत जावरुबसिंग असमदगी युमथंगनरिबा स्टेट सिंग चेंसिन किबदगी अलर्ट लैख्रै असमदगी मयुम माइकै लेतबा मुस्लिम सिंग युमथंगनरिबा स्टेट अहुमदा चेंसिन किबदगी स्टेट सिंग अदुदा मिकुप नोम सिंगना लैख्रै असम पुलिस की माइकैदगिसु इंटर स्टेट बॉर्डर सिंग मिकुप नोम सिंगना लैख्रै सिक्योरिटी एजेंसी सिंगदगी फंगबा इंटेलिजेंस की मतुंग इना हाइरिबना मयुम माइकै लेतबा मुस्लिम सिंग अदु हंदकता दिल्ली की निजामुद्दीन मार्गता पांगथोखिबा तबलिक जमत की Congregation adu da saruk yaba sing di yauri makoi sing adu Assam authority na security gi akan ma section thorang sing lokholakpa dagi Assam thadok tu na sian kibane mayu makai leitaba Muslim sing adu Assam thadok laga yumthang nariba Arunachal Pradesh Meghalaya amasum Nagaland na sing bada khong na sangsin khre hairibi state sing asida makoi sing adu na apikpa group oina sangjafam launaba amasum manual walk sing taunaba sangkibane makoi sing adu gi marakta khara amadi hanana Dimapur da sangsin khre yamlaba miyoi kya amana Delai Bolendergi Nautun Basti Burma Kem Dairy Farm Khata Khatani Singba Powerga Taunada Sangnanaba Ngairaga Laki Makoi Sing Sigi Manunga Handakta Deligi Nizamudi da Paktokiba Tablik Zamata Saruk Yakiba Miyoi Sing Yauri Assam government gi Maikadigi su hairi bi Miyoi Sing asi Pananaba Yamna Kana Hotnarabasu Miyoi Kiamadi Housing Power Lotuna Lady Inter-State Border Lanchilakpa Border Truck Sing scrutiny taunabagi thorang singsu lokhole haina pauksi sina phungdorakli atoppa yamna maru eba paw manamuk Wuhan da COVID-19 sandorakpagi paw miyam da yahon khiba miyoi ahum hojik pawba thiba khangdana lairi China gi Wuhan city da COVID-19 laisa sandorakpagi achumba paw miyam da yahonaba thorang lokhatkhi haiba miyoi ahum hojik pawba thiba khangdana lairakli haina report amana phungdorakli agency gi pawna hai Sian Kursi Phangbin amadi Lizuha kawba miyoi ahum February thadagi hojik pawba thiba khangdana lairakli Chinese officials sing na miyoi ahum asigi maramda wafam amata phungdokpa laitri mafam khangdana mangkhraba miyoi ahum da video camera upload tawduna khodong thiningai oiraba laina laisat asigi maramda malemgi miyambu mamut tana khanganaba thorong lokhatkhi hairi sairaksida China na COVID-19 laisat laksinabagi matangna lokhotliba thorang singbu US President Donald Trump na akan mamongda yaningdaba phungdokrai Malemgi mafam kyada paksana sandorakraba virus asi China gi laboratory amadagi puthorakhibani haiba wafam amagi sapsaba asum anan khangdokna ba hotnari haina US President na makhatana phungdokhi White House ta numit khudingi paumising da piba warol gi saru ama oina Donald Trump na haiki China da hauji COVID-19 gi case masing hengalakre hairi basi thajaningai oibra haiba wahang ama thulaklei Laibak khara da COVID-19 gi case masing ka hena wanglabasu achumbu wafam losinabagi mong ama uwa phangni haina su Trump na phungdokhi report amana hai masagi sai kuntraga mari suraba CNQC bu February gi taruktagi khongol liba phangdana lairakli matamduda mahakna COVID-19 gi marik chumbu wafam punamak malem gi miyam da mayak sengna khanganaba tharong lakhotki hairi Wuhan da COVID-19 gi laisa sandorakpagi paw miyam da yahon khraba matungda numit humpuga nipani rom thiba khangna lairakliba miyu asi haujik phawba hinglibra natragana sanglibra haibadusu kanamatana khangmangamdre hairi Wuhan da leiba Phangbin kauba miyu amasu laina laisat asiga mari leinena video footage sing upload tawrubagi ngasi phawba thiba khangna lairakli Report amagi matung ina February mapana miyu asi Chinese authority sing na pharamba yai hairi hojik phawba khongo liba phangdana lairakliba miyu ahum gi manungda khwaidigi naha oiba li Jihuwadi State Broadcaster CCTV da hana thabak torame One city degi paw pirakpa miyu asi February kunga taruktagi ngasi phawba mari makhong khangdana lairakli matamduda mahakna Wuhan dagi tungan mafam na satuna COVID-19 gi laisa sandorakpagi mari leinaba I paw lokhi hairi miyu asi na Wuhan Institute of Biology da chatluraba matungda China gi secret police na pharamba yai haina thajanari Tungan report kharagi matung ina khudong thiningai oiraba virus asi Wuhan Institute of Biology degi puthorakhibani haina su phungdoknarakli atopa maru oiba pawba Manipur gi content masang tang aroibada hapsaramge face masks official kharagi mathakta case lokhatkhrei fungus karaba marksing Sujampur hospital yenthokpada CNB health directorate ki official kharagi mathakta case lokhatkhrei loinana
State Vigilance and Anti-Corruption Police Station ki kangbuna ngasi Medical Directorate ki Central Store Room red chathaduna substandard oiraba marksing phagatkre pawgi likhun amagi matung in state asida COVID-19 laisat thengnanaba State Health Society NHM Manipur agency kharadigi lupa kor ahumga lak kuntraga nipan ga lising yankhai manga ga samapan ga humdraga manga gi mask hand sanitizer hand glove PPE na singba item sing sian mani item sing adu MS Brew Square Service, MS Dep Medical Store Imphal, MS Eastern Afro and Chemical Imphal amasung Nim Pharmaceutical Guwahati digi laibani. Health Directorate ki Suchangpur District Hospital la tha asigi tarani thuida marks ani pikhi adubu marksing adu fungus karamba thengnakhibani makha na thigatpada marksing adu inglising ani taratret ki me thara sabani hairi wafam adugi matangda State Vigilance and Anti-Corruption Police Station Manipur ngasi numit jungba adu waida store room da red chatharaga marksing lokhotlaba matung agency sing amadi official kharagi mathakta case lokhotkhibani haina su boxi esina phongdor ordi aduga ngasi hauji phawbagi oina India pumbagi oina COVID-19 gi update masang tanga pijaramgi aroi boina India pumbagi oina nahan khiba mi masingna lising tara mariga sahum ga yankhai ga nithoi sure aduga hauji naraga leiriba mi masingna lising tara mathoi ga chani pan ga kun ga manga sure aduga phan khiba mi masingna lising ani ga nifu ga mathoi sure aduga sian khiba mi masingna samri ga marfu ga taruk sure aduga mayam aina paabda soikhiba lan khiba yaorasu mayam ngakpigani aduga anaoba paw hek lakpa ga update pinaba honajarake Sire ga video si matang sa lusinjarage and thank you.